ngasi asi 91.2 megahertz ta sandokchariba Diamond Radio gi inau nouba thorum ama oina hauji Baspan Express haina mingthonba thorum akhak UNICEF ki makhada sandokchari thorum asi Early Child Marriage and Continuing Education thimasi gi makha pona khoi gi sandokchabani ngasi gi thorum asida koina unajana bagi damak Yaipok University College gi oja oina khoi gi Home Science Department gi thopubiribi Thauchom Purnima siga unajabagi tanjam khak lawjage ahanbada ojabu thagat pa phongdoksari Thagatsari. Ado ahan bada waja haikona laksaning basi kugi sahi yamna nauna yum pan basina mangjaba duga kugi mahi masingda matik sana tamba ngabagi matang sida ahan bada waja da ko hang khardang thamjage ahan base kugi sahi nauna yum palakpana mama mapa oiba singda kari kari khodong sa da basing tholokpa yabagi haibasigi matang da wajana mot matem tang pibiyo Sahi nauna mayum pan ba early child marriage jigi akhoi gi negative impact mayam leigre akhoi khudamana har kanda negative impact hargadi akhoi physical growth ta soirakpa mental growth ta handharakpa aduga social growth dagi education loimbak sidai da moi singe loi sohalle aduduna akhoina angang sing jidai da mafam matam chadana moina child early child marriage oiragadi akhoi gi mama mapa sing jida ju akhoina magi mama mapa sing dugi expectation ju haidi angang dudai da mana semningba phaningba kaidawa mayam jing du phangba ngamdre aduga loina loina angang masase da ju hujiki early child marriage oiriba angang jida ju asokpa apanba mayam khudong thininga ba mayam lai si haijaning aduga karigumba da koigi makhas tarakpoina karigumba da thaba ma chalubadagi he koigi koiba natrana koigi sima dharma he yengluba chalubadagi thengle gaina koigi yumda hanjinba ngamaroi ngasidi chelani gaina he chenkibagumba aduga koigi mapa lebak singda koigi tv gumba radio gumba koigi ujaba sum tajaba matamda koigi yamna pikliba sahi sudriba angang singda he koigi luhongbagi phijol session biraga mangal sutra ge he pailaga koigi ahan masen nungsinari bani tungkone lehaunana bagani gaina koigi luhongbibagi thaba koigi sahi sudraba angang singda tawbasida angang singi wakhalda phauramgadaba tawramgadaba singdo medangi wakhalda kari kari legi akhoi jana habi ki ba han bagi akhoi gi thengna hanjalakpagi matang se sidadi akhoi gi samajigi na neba mayam jina khanari mayam jing je nupi masa jing je thengna hanjanbe yade na haibagi pal amakak thonggi bajina nupi masa jing je daida hala akanda mama mapa jing jina kari habi rakani dai samaj nmonda kari yengakani na kari yengbirakani na haiba athenba wakhanduna neba adu isam samna mana thenguraga ju fajana convince toraga mama mapa da hanjalaga khoi smaina chalubani smaina thengtokre na hairaga tawba matam daina mama mapa juna jo accept tawgane na khanjai aduga samaj gi masigi chatnabi mayam je akhoi punna khangminaba darkar le haijege samaj bu ki bedagi digi mama mapa bu ki bedagi mana chen gi matam da oirakadaba khudong thiba singdo adu matam da mana thengnagadaba duga sangdam naru matam da di mana nganna luhonga kanda thengnagadaba khudong thiba singduna hen gani aduna fajana akhoi samaj se gyan taminaba aduga loina loina mama mapa singchida su fajana gyan tahanbiba ma darkar le hajining aduga anisuba wahangi akhoi gi early akhoi gi mama mapa yanai haidana akhoina mapalamda nganna luhongbi ba haibagi matang simada su yamna masi yamna risky oiba pot amani angang jing du daida magi masagi wakhallo lepsaba karimata ngamdriba matamni madu daida makoi gi decision karimata lawba ngamjadriba matamni kudam moina har kanda akhoi gi Bharat ki Honorable Prime Minister Narendra Modi ji bauda early marriage ngan luhongre na akhoi myam hainari jine adu hojisi dai dai makoi gi magi nupi duga laminada bagi adu yadagi problem myam na laidena ko adun angang sing ji dai dai magi decision yorga tawgi thabak natabni na problem myam lai haijaning siamna phajaraba chumlaba marik chumlaba akhoi wafam sing wajana phongdokpiri makha tarak poina akhoi gi karigumba makhoi gi sahi si mapung phadana haibadi akhoi gi luhongkhraba mama mapa oiba singse ko mature oidana nupa nupi ani se akhoi yum palabadi nongmadi soidana maki makhoi gi macha si lakani tawbutu matang sida koina pusin janing badi akhoi gi kayat sudana akhoi gi masi akhoi gi mapung phaba sungloi loidana luhongkhiba mapa mama na polakpa macha singna hayeng chawrlagba matamda makhoi gi oirakadaba phibam sigi matang da su medam na hapetang samlakpa matim tham pibi haijege ja hojiki organ haibane makhoi gi early childhood oiba matam da akhoi luhonggi ba oiragadi makhoi gi kano sing se organ jing je reproductive organ jing je mature oidri aduna reproductive organ jing je mature oidringai matam da makhoi na angang ama muk makhoi gi pokna na bagi makhoi gi arrange torok matam haibas da makhoi masaje mama oidriba masado adu da masaje hakchang yamna phatte aduga akhoi gi pregnancy gi matam je si yam luba stage ni sigi matam ji da angang ama akhoi na semba haibase 0 to 6 years da mi ama semba se loire na akhoi launari bane ba aduna
ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯁꯤꯗꯩꯗ ꯁꯦꯝꯍꯧꯕꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤ ꯇꯥꯕꯤꯔꯝꯃꯒꯅꯤ ꯑꯩꯈꯣꯏꯅ ꯑꯔꯖꯨꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯚꯤꯃꯟꯌꯨꯁꯦ ꯆꯀ꯭ꯔꯚ꯭ꯌꯨ ꯆꯪꯕꯗꯤ ꯉꯝꯃꯤ ꯊꯣꯛꯂꯛꯄꯗꯤ ꯉꯝꯗꯦꯅ ꯑꯗꯨ ꯃꯌꯥꯝ ꯇꯥꯕꯤꯔꯝꯃꯅꯤ ꯃꯥꯅ ꯆꯀ꯭ꯔꯚ꯭ꯌꯨ ꯆꯪꯕ ꯉꯝꯃꯤꯁꯦ ꯀꯅꯥꯗꯒꯤ ꯇꯥꯍꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯑꯔꯖꯨꯟꯗ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯁꯤꯗꯩꯗ ꯆꯀ꯭ꯔꯚ꯭ꯌꯨꯗꯒꯤ ꯆꯪꯕꯁꯤ ꯀꯃꯥꯏꯅ ꯆꯪꯒꯗꯒꯦꯁꯦ ꯍꯧꯖꯤꯛꯀꯤ ꯑꯚꯤꯃꯟꯌꯨꯒꯤ ꯃꯃꯥꯁꯤꯅ ꯇꯥꯍꯧꯕꯅꯤ ꯃꯥ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯉꯩꯗ ꯇꯥꯍꯧꯕꯅꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯃꯤꯔꯣꯜꯂꯤꯉꯩꯗ ꯇꯥꯍꯧꯕꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯊꯣꯛꯂꯛꯄꯒꯤ ꯋꯥꯔꯤ ꯂꯤꯕꯗꯨ ꯃꯇꯝꯗꯨꯗꯗꯤ ꯃꯥꯁꯦ ꯇꯨꯝꯊꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯊꯣꯛꯂꯛꯄꯒꯤ ꯋꯥꯔꯤꯁꯦ ꯇꯥꯍꯧꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯉꯩꯗ ꯇꯥꯈꯤꯕ ꯃꯃꯤ ꯈꯟꯈꯤꯕ ꯋꯥꯈꯜ ꯃꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯃꯆꯥꯁꯤꯡꯗꯨꯗ ꯂꯣꯏꯅ ꯁꯣꯛꯑꯦꯕ ꯊꯦꯡꯅꯩꯑꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯉꯟꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯃꯃꯥꯁꯤꯡꯁꯤꯒꯤ ꯃꯆꯥꯁꯤꯡꯁꯤꯗꯩꯗ ꯑꯁꯣꯏꯕ ꯀꯌꯥꯃꯨꯛ ꯊꯦꯡꯅꯔꯛꯀꯅꯦꯕ ꯑꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯔꯤ ꯃꯈꯥ ꯇꯥꯅ ꯍꯪꯖꯅꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯗꯅ ꯅꯧꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯤ ꯂꯨꯍꯣꯡꯂꯦ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯗꯤ ꯏꯃꯧꯗꯗꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯂꯤꯕ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯕ ꯃꯇꯝꯗ ꯑꯃꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯒ ꯑꯃꯗꯤ ꯃꯄꯥꯟꯂꯣꯝꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯃꯛ ꯊꯦꯡꯅꯖꯩ ꯃꯄꯥꯟꯂꯣꯝꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯆꯠꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯄꯥꯟꯂꯣꯝꯒꯤ ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯕ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯇꯥꯟꯕ ꯌꯥꯕ ꯃꯇꯨꯡ ꯇꯥꯜꯂꯕ ꯃꯇꯝꯗ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯃꯄꯨꯡ ꯐꯥꯅ ꯐꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯑꯒ ꯋꯥꯈꯜ ꯃꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨꯗ ꯊꯦꯡꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕ ꯇꯥꯏ ꯃꯦꯗꯥꯝ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯦꯗꯥꯝꯒꯤ ꯃꯣꯠ ꯀꯔꯤ ꯂꯩꯒꯦ ꯃꯁꯤꯁꯤꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃꯅꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯒꯤ ꯗꯤꯁꯤꯖꯟ ꯑꯃꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔ ꯀꯥꯟꯁꯤꯗꯩꯗ ꯃꯈꯣꯏꯁꯤ ꯅꯨꯄꯤꯗꯨꯕꯨ ꯄꯨꯔꯥ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯕꯅꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯃꯥꯒꯤ ꯄꯦꯔꯦꯟꯇꯦꯜ ꯁꯥꯏꯠꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯈ꯭ꯔꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯧꯁꯤꯗꯤ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯈ꯭ꯔꯒꯁꯨ ꯏꯃꯧꯁꯤꯒꯤ ꯁ꯭ꯋꯥꯏꯗ ꯇꯝꯐꯝ ꯂꯩꯕ ꯖꯒꯥ ꯑꯃꯗ ꯇꯝꯍꯟꯒꯦꯅ ꯈꯟꯕꯤꯔꯒꯗꯤ ꯌꯥꯝ ꯐꯒꯗꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯈꯟꯗꯣꯏꯁꯦ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯤꯕꯨ ꯃꯥꯡꯍꯟꯕꯤꯔꯤꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯗꯨꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯔꯒꯗꯤ ꯂꯩꯍꯟꯗꯕꯅ ꯐꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯥꯎꯕ ꯈꯟꯗꯅ ꯇꯥꯟꯊꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯁꯤꯟꯕ ꯇꯥꯟꯊꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯣꯠꯄ ꯅꯩꯕꯒꯁꯦ ꯍꯧꯔꯛꯇꯣꯏꯅꯦ ꯍꯥꯏꯕ ꯑꯩ ꯌꯥꯝꯁꯨ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯩꯕ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯡꯗꯩꯗ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯕꯔꯗꯟ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕꯗ ꯀꯌꯥꯝ ꯀꯩꯅꯣ ꯇꯧꯅ ꯐꯣꯡꯗꯣꯛꯄ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯤꯕꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯑꯣꯠꯄ ꯅꯩꯕꯁꯤ ꯑꯗꯨꯝ ꯇꯧꯕꯤꯕ ꯏꯃꯨꯡꯁꯨ ꯌꯥꯝ ꯊꯦꯡꯅꯖꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯑꯋꯥꯕ ꯃꯩꯆꯥꯛ ꯀꯌꯥ ꯈꯥꯡꯉꯒ ꯃꯥꯒꯤ ꯅꯨꯄꯥꯗꯨꯕꯨ ꯉꯥꯏꯔꯒ ꯂꯩꯖꯔꯕ ꯃꯇꯝꯁꯤꯗꯩꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯑꯀꯥꯟꯗꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯨ ꯆꯥꯟꯅꯗ꯭ꯔꯦꯅ ꯈꯟꯕꯗꯒꯤꯀꯣ ꯑꯗꯨꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯃꯨꯛ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯔꯛꯄ ꯑꯗꯨꯀꯥꯟꯗꯨꯗ ꯅꯨꯄꯤꯗꯨꯅ ꯑꯣꯏꯒꯗꯕ ꯐꯤꯕꯝꯁꯤꯡꯁꯦ ꯁꯤ ꯈꯜꯂꯨꯕꯗ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯐꯖꯅ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯇꯥꯛꯁꯤꯡ ꯃꯦꯗꯥꯝꯅ ꯇꯥꯛꯄꯤꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝꯗꯒꯤ ꯂꯣꯏꯅ ꯍꯧꯔꯛꯏ ꯁꯝꯅ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯑꯣꯖꯥꯅꯤ ꯑꯃꯗꯤ ꯒꯨꯔꯨꯅꯤ ꯍꯥꯏꯅꯁꯨ ꯑꯗꯨꯃꯛ ꯂꯧꯅꯔꯤ ꯅꯨꯄꯤꯅ ꯆꯍꯤ 23 19 ꯁꯨꯔꯛꯄ ꯑꯗꯨꯒ ꯅꯨꯄꯥꯅ ꯆꯍꯤ 18 19 ꯁꯨꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯀꯟꯗꯤꯁꯟ ꯑꯃꯗꯒꯤ ꯌꯥꯗꯗꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯨꯍꯣꯡꯕꯤꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯀꯔꯤꯁꯨ ꯈꯪꯗꯅ ꯂꯨꯍꯣꯡꯕꯤꯔꯕꯅꯤನ ꯃꯈꯣꯏꯁꯦ ꯋꯥꯈꯜꯁꯨ ꯃꯄꯨꯡ ꯐꯥꯗꯕꯅꯤꯅ ꯁꯝꯅ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯊꯣꯡꯕ ꯊꯥꯛꯄ ꯑꯗꯒꯤ ꯑꯦꯟꯖꯥꯡ ꯅꯥꯄꯤꯗ ꯑꯣꯏꯔꯒꯁꯨ ꯄꯩꯁꯥꯁꯤ ꯀꯝꯗꯧꯅ ꯇꯥꯟꯒꯅꯤ ꯀꯝꯗꯧꯅ ꯁꯦꯚꯤꯡ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯀꯩꯒꯨꯝꯕ ꯑꯝꯇ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯗꯥꯏꯇ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯗꯥꯏꯇꯁꯤ ꯀꯌꯥꯝ ꯆꯥꯎꯏ ꯃꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯃꯥꯒꯤ ꯗꯥꯏꯇꯁꯤ ꯂꯩ ꯍꯥꯏꯅ ꯃꯦꯗꯥꯝꯒꯤ ꯋꯥꯈꯜꯗ ꯈꯟꯕꯤꯌꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯗꯗꯅ ꯂꯨꯍꯣꯡꯕꯤꯈ꯭ꯔꯦ ꯀꯟꯗꯤꯁꯟꯅ ꯑꯗꯨꯕꯨ ꯇꯁꯦꯡꯕꯒꯤꯗꯤ ꯃꯈꯣꯏꯗꯨ ꯏꯂꯤꯒꯦꯜꯅꯤ ꯍꯥꯏꯗꯤ ꯅꯨꯄꯤꯅ ꯆꯍꯤ 19 ꯅꯨꯄꯥꯅ ꯆꯍꯤ 12 ꯍꯥꯏꯕꯁꯤ ꯁꯨꯗ꯭ꯔꯤꯉꯩꯗꯤ ꯂꯨꯍꯣꯡꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯂꯩꯔꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯦ ꯑꯗꯨ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯕ ꯃꯇꯨꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯐꯔꯦ ꯃꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯨꯍꯣꯡꯗꯕ ꯌꯥꯗꯗꯅ ꯂꯨꯍꯣꯡꯕꯤꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯐꯖꯅ ꯇ꯭ꯔꯤꯠ ꯇꯧꯕꯤꯔꯒ ꯃꯆꯥꯁꯤꯡꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯧ ꯑꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯃꯆꯥꯅꯤ ꯈꯟꯕꯤꯔꯒ ꯅꯨꯄꯥꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯅꯤ ꯈꯟꯕꯤꯔꯒ ꯏꯀ꯭ꯋꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯤꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯐꯖꯅ ꯇꯝꯍꯟꯕꯤꯕ ꯏꯖꯨꯀꯦꯁꯟ ꯐꯖꯅ ꯄꯤꯕꯤꯕ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯗꯣ ꯏꯖꯨꯀꯦꯁꯟꯁꯦ ꯄꯤꯕꯉꯝꯗ꯭ꯔꯦꯅ ꯍꯥꯏꯔꯒꯁꯨ ꯃꯥꯒꯤ ꯏꯟꯀꯝ ꯖꯦꯅꯦꯔꯦꯇꯤꯡ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯍꯥꯏꯗꯤ ꯀ꯭ꯔꯦꯞꯁꯀꯤ ꯊꯕꯛ ꯃꯌꯥꯝ ꯂꯩꯔꯤꯗꯅꯀꯣ ꯑꯉꯥꯡꯁꯤꯡꯁꯤꯗ ꯐꯖꯅ ꯇ꯭ꯔꯦꯅꯤꯡ ꯊꯥꯕꯤꯕ ꯃꯈꯣꯏꯒꯤ ꯁꯔꯚꯥꯏꯚꯦꯜꯒꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯑꯃ ꯌꯥꯠꯄꯤꯕ ꯍꯥꯏꯕꯁꯦ ꯇꯧꯗ꯭ꯔꯥ ꯌꯥꯗꯕ ꯃꯊꯧꯅꯤ ꯍꯥꯏꯖꯒꯦ ꯍꯣꯏ ꯃꯄꯥ ꯃꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯌꯨꯝ ꯄꯥꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯀꯟꯗꯤꯁꯟ ꯑꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯖꯤꯔꯥ ꯁꯨꯕꯀꯣ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯨ ꯅꯧꯔꯤꯕꯅꯤꯅ ꯃꯁꯥꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯨ ꯑꯗꯨꯃꯛ ꯅꯪꯒꯗꯣꯏꯅꯦꯕ
angang wakal oi bani na hoi mana thabak wana surur ga sumadagi phangla paisa sina karigumbada asanga sidi ai hak ngautholage ngasidi yamna waru bana mar marga paisa je losalage gan hek losan graga yumda paisa nu sa je pusan birak tabadagi ko gi nupi ga karigumba hiram amada kayani sum ningai sangdana ko dagi khaina khona ba sodumak yawe adum lekai lekai sodumak thengna jari adumak uzari hari ba sina mar marga ko gi cha da ba ya da ba thak da ba ya da ba no mak punsi sang da ya da ba hiram khudi mak sina maram oraga sen tan ba satlaga su na ha ma ori bani na sahi na ori bani na mayam gi mamang de he ko gi thoga thabengang subadi ikai jaba hai jaba ta asina maram oraga ko gi paisa se lona thumna kadai da kari tawraga tan sige haina sum khalakku matam da ko gi lamchat kamba kambi orak pusa tum khoi thengna jari masigi matang de madam gi wakhalna mayam da kari message bibini ꯑꯩꯈꯣꯏꯅ ꯀꯃꯔꯁꯤꯌꯦꯜ ꯁꯦꯛꯁ ꯋꯥꯔꯀꯔꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯃꯈꯣꯏꯁꯤꯡꯁꯦ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯈꯤꯕ ꯑꯃꯠꯇ ꯅꯠꯇꯦꯕ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯁꯤꯗ ꯁ꯭ꯇꯗꯤ ꯐꯅꯌꯥꯝꯁꯨ ꯇꯧꯖꯔꯨꯔꯦ ꯑꯗꯣ ꯑꯣꯏꯈꯤꯕꯒꯤ ꯃꯔꯝꯁꯦ ꯂꯣꯏꯅ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯁꯤꯡꯁꯦ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤꯗ ꯆꯠꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯁꯨꯃꯥꯏꯅ ꯅꯧꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯁꯤꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯔꯚꯦ ꯑꯃ ꯇꯧꯔꯒ ꯑꯗꯨꯒ ꯀꯔꯝꯕ ꯃꯑꯣꯡ ꯀꯟꯗꯤꯁꯟꯗ ꯃꯈꯣꯏ ꯂꯩꯔꯤ ꯑꯗꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅꯁꯨ ꯑꯣꯄꯟ ꯑꯣꯏꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯥꯕꯒꯤ ꯇ꯭ꯔꯦꯅꯤꯡꯅꯤ ꯈꯪꯗꯦ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤꯒꯤ ꯇ꯭ꯔꯦꯅꯤꯡꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯦꯟꯇꯔ ꯃꯌꯥꯝꯁꯨ ꯂꯩꯔꯤꯗꯅꯀꯣ ꯑꯗꯨꯝ ꯀꯩꯅꯣꯁꯤꯅꯁꯨ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯄ ꯁ꯭ꯀꯤꯝ ꯃꯌꯥꯝꯁꯨ ꯂꯩꯔꯤꯗꯅ ꯁꯤꯗꯩꯗ ꯌꯥꯎꯍꯟꯕꯤꯗꯅ ꯃꯣꯏꯕꯨ ꯑꯆꯨꯝꯕ ꯂꯝꯕꯦꯜꯗ ꯄꯨꯔꯛꯄ ꯍꯥꯏꯕꯁꯦ ꯁꯤ ꯌꯥꯝ ꯇꯉꯥꯏ ꯐꯗꯦꯅ ꯈꯟꯖꯩ ꯃꯦꯗꯥꯝꯅ ꯍꯥꯏꯕꯤꯔꯤ ꯑꯗꯨꯒ ꯁꯨꯝ ꯃꯈꯥ ꯇꯥꯖꯔꯛꯄꯗ ꯏꯃꯨꯡ ꯑꯃꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯁꯦ ꯑꯗꯨꯃꯛ ꯄꯣꯛꯅꯔꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯁꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯄꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯧꯒꯥꯏ ꯆꯥꯎꯅ ꯄꯨꯔꯛꯀꯗꯕꯅꯤ ꯃꯈꯣꯏꯗꯕꯨ ꯃꯤ ꯑꯣꯏꯍꯧꯔꯒꯗꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯆꯥꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯨꯄꯥꯗꯗꯤ ꯃꯤ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯁꯦ ꯑꯔꯥꯞ ꯑꯔꯥꯞꯄ ꯃꯐꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯝꯅꯕ ꯉꯝꯗꯕ ꯖꯒꯥꯗꯒ ꯑꯗꯨꯃꯛ ꯊꯥꯗꯅ ꯑꯗꯨꯃꯛ ꯇꯝꯍꯟꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯌꯦꯡ ꯆꯥꯎꯔꯒ ꯃꯥꯗꯤ ꯃꯌꯨꯝ ꯄꯥꯟꯈꯤꯗꯧꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯅ ꯇꯝꯃꯨꯕꯒꯤ ꯀꯩꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯤꯑꯣꯏꯕ ꯑꯃꯅ ꯇꯥꯕ ꯀꯥꯟꯗ ꯇꯥꯕ ꯉꯝꯃꯣꯏꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗꯒꯤ ꯍꯦꯛ ꯉꯥꯡꯕꯤꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯊꯃꯣꯏꯗꯒ ꯐꯥꯎꯔꯝꯒꯗꯕ ꯑꯩꯈꯣꯏ ꯅꯤꯡꯉꯝꯗꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯃꯦꯗꯥꯝꯁꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯦꯗꯥꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯁꯤ ꯈꯤꯇꯪ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯀꯣ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯤꯌꯥꯔꯀꯦꯜ ꯁꯣꯁꯥꯏꯇꯤ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯡꯁꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯗꯩ ꯅꯨꯄꯥꯁꯤꯡꯁꯤꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯣꯛꯑꯒ ꯆꯨꯔꯒ ꯂꯩꯈ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯃꯁꯤ ꯂꯩꯍꯜꯂꯤꯁꯤꯁꯨ ꯀꯅꯥꯅꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯃꯨꯛ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯃꯨꯛ ꯅꯠꯇꯦꯕ ꯅꯨꯄꯤꯁꯤꯡꯁꯤꯅꯅꯦꯕ ꯅꯨꯄꯤꯁꯤꯡꯁꯤ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯠꯂꯤ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯑꯎꯟꯄꯣꯠ ꯌꯥꯝꯗꯕꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯉꯥꯡꯅꯔꯤ ꯃꯌꯥꯝꯁꯦ ꯅꯨꯄꯤꯁꯤꯡꯁꯤꯅ ꯂꯣꯏꯅ ꯉꯥꯡꯅꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯑꯃꯗ ꯑꯉꯥꯡ ꯑꯃ ꯄꯣꯛꯂꯛꯄ ꯃꯇꯝꯁꯤꯗꯩꯗ ꯃꯆꯥꯅꯨꯄꯥ ꯄꯣꯛꯑꯒꯗꯤ ꯃꯌꯥꯝꯁꯦ ꯍꯔꯥꯎꯗꯅ ꯃꯥꯒꯤ ꯁꯣꯁꯇꯤꯗꯒꯁꯦ ꯆꯥꯛ ꯇꯧꯗꯅ ꯂꯤꯂꯥꯒ ꯇꯧꯗꯅ ꯏꯁꯩꯒ ꯇꯧꯗꯅ ꯃꯌꯥꯝꯁꯦ ꯇꯧꯅꯔꯅꯤ ꯅꯨꯄꯤ ꯃꯆꯥ ꯄꯣꯛꯂꯛꯄ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯅꯨꯄꯤꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯀꯥꯏꯅꯒ ꯍꯥꯏꯗ ꯌꯥꯗꯕꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯒ ꯇꯧꯗꯣꯏꯅꯦꯕ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗꯁꯨ ꯇꯧꯔꯛꯄ ꯊꯕꯛ ꯁꯃꯥꯖꯅ ꯌꯦꯡꯉꯛꯄ ꯃꯤꯠꯌꯦꯡꯁꯤꯡꯁꯤꯗꯩꯗ ꯅꯨꯄꯤ ꯂꯣꯏꯅꯃꯛꯁꯦ ꯑꯁ ꯑꯩꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯆꯔꯝꯃꯗꯤꯀꯣꯅ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯁꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯃꯤꯠꯌꯦꯡꯗꯣ ꯅꯨꯡꯉꯥꯏꯇꯕ ꯃꯁꯤ ꯁꯃꯥꯖꯅ ꯊꯣꯛꯍꯟꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯃꯛ ꯐꯥꯎꯗ ꯁꯝꯇꯥꯏꯝꯁ ꯑꯗꯨꯝ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄꯁꯤꯒꯤ ꯃꯍꯨꯠꯇ ꯑꯁ ꯑꯩ ꯅꯨꯄꯥ ꯑꯣꯏꯖꯔꯝꯃꯗꯤꯅ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯈꯟꯒꯅꯦꯕ ꯑꯗꯨ ꯈꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯃꯥꯖꯁꯤꯅꯅꯦꯕ ꯑꯗꯨ ꯁꯃꯥꯖꯁꯤꯗꯩꯗ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯃꯁꯤ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯁꯦꯝꯗꯣꯛꯑꯕ ꯃꯇꯝꯗꯇꯗ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯣꯛꯄ ꯉꯝꯒꯅꯤ ꯑꯩ ꯍꯥꯏꯖꯒꯦꯕ ꯍꯣꯏ ꯁꯤ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯇꯥꯛꯁꯤꯡ ꯑꯩꯈꯣꯏ ꯇꯥꯕꯗ ꯂꯧꯁꯤꯟꯕ ꯌꯥꯝꯅ ꯌꯥꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯄꯥꯎꯇꯥꯛꯁꯤꯡ ꯃꯦꯗꯥꯝꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯥꯛꯄꯤꯔꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯅꯨꯄꯤꯁꯦ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯌꯨꯝꯕꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯉꯥꯎꯁꯟꯅꯕ ꯑꯣꯏꯔꯕꯀꯣ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯧꯒꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯄꯨꯔꯤꯕ ꯏꯃꯨꯡ ꯑꯃꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨ ꯉꯥꯎꯔꯒ ꯈꯪꯗꯦ ꯍꯤꯗꯥꯛ ꯆꯥꯁꯤꯜꯂꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯁ ꯅꯪꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕꯅꯕꯨ ꯀꯌꯥꯝ ꯋꯥꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯄꯟꯖꯥꯎ ꯁꯨꯔꯕꯅꯤ ꯋꯥꯔꯦ ꯒꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯍꯦꯛ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥꯒ ꯍꯦꯛ ꯆꯩꯕꯤ ꯈꯣꯠꯄꯤ ꯇꯧꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯁꯝꯅ ꯄꯨꯁꯤꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯒꯥꯏꯁꯦ ꯀꯅꯥꯅ ꯆꯥꯎꯏ ꯍꯥꯏꯅ ꯂꯧꯕꯤꯕꯒꯦ ꯃꯁꯤ ꯃꯇꯥꯡꯗ ꯊꯨꯒꯥꯏꯅ ꯈꯤꯇꯪ ꯇꯥꯛꯄꯤꯌꯨ ꯃꯁꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩ ꯅꯨꯄꯤ ꯑꯃ ꯑꯣꯏ ꯍꯥꯏꯕꯒꯤ ꯅꯠꯆꯗꯦ ꯅꯨꯄꯤꯒꯤ ꯊꯧꯒꯥꯏꯁꯤꯅ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦ ꯍꯥꯏꯗꯤ ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯨꯝ ꯄꯥꯟꯕꯁꯦ ꯁꯨꯡꯉꯝꯕꯨ ꯉꯝꯃꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯑꯩꯈꯣꯏ ꯀꯅꯥꯃꯇꯅꯗꯤ ꯁꯤꯡꯊꯥꯅꯗꯦ ꯑꯗꯨꯕꯨ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕꯁꯦ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯏꯁꯝ ꯁꯝꯅ ꯍꯪꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯅꯪꯒꯤ ꯍꯁꯕꯦꯟ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯃꯥ ꯑꯣꯖꯥꯅꯤ
ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯅꯤ ꯑꯗꯨꯒ ꯅꯨꯄꯤꯗꯤ ꯀꯔꯤ ꯇꯧꯋꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯌꯨꯝꯗ ꯁꯨꯝ ꯂꯩꯌꯦꯅ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨ ꯌꯨꯝꯒꯤ ꯆꯥꯛ ꯀꯅꯥꯅ ꯊꯣꯡꯉꯤ ꯀ꯭ꯋꯥꯏ ꯋꯥꯏ ꯀꯅꯥꯅ ꯁꯦꯠꯂꯤ ꯀꯣꯟ ꯀꯅꯥꯅ ꯐꯦꯡꯉꯤ ꯑꯗꯨ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯩ ꯑꯉꯥꯡ ꯀꯅꯥꯅ ꯁꯦꯟꯅꯩ ꯑꯉꯥꯡ ꯀꯅꯥꯅ ꯏꯔꯨꯖꯕꯤ ꯍꯥꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯁꯤꯗꯤ ꯊꯕꯛ ꯑꯣꯏꯅ ꯂꯧꯕꯤꯗꯦ ꯍꯥꯏꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯄꯥꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯩꯗꯀꯣ ꯃꯥꯅ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯅ ꯃꯥꯅ today I'm helping my wife ꯑꯩ ꯉꯁꯤꯗꯤ ꯑꯩ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯝꯃꯦ ꯑꯩ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯇꯣꯛꯑꯝꯃꯦ ꯍꯥꯏꯗꯣꯏꯅꯦꯕ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯄꯗꯨ ꯃꯥꯒꯤꯁꯨ ꯃꯊꯧꯅꯦꯕ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯃꯥꯅꯗꯤ ꯃꯥꯅ ꯅꯨꯄꯤꯗꯨꯒꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯉꯝꯃꯦꯅ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨ ꯍꯥꯏꯕꯗꯤ ꯑꯗꯨ as if ꯅꯨꯄꯤꯁꯤꯒꯤ ꯊꯕꯛ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯄꯁꯦ ꯅꯨꯄꯤꯒꯤ ꯊꯕꯛꯅꯤ ꯑꯗꯨꯅ ꯑꯩꯅ ꯇꯧꯔꯝꯕꯅꯤ ꯀꯥꯏꯅꯒ ꯍꯥꯏꯕꯒꯤ ꯁꯦꯟꯁ ꯑꯃꯁꯨ ꯃꯈꯣꯏꯗ ꯂꯩ ꯑꯩꯈꯣꯏꯒꯤ ꯇꯩꯅ ꯑꯣꯟꯅꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯥꯒꯤ ꯇꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯡꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯖꯅꯤꯡꯉꯤ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃꯗ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯆꯪꯉꯤ ꯍꯥꯏꯕꯒꯤ ꯍꯣꯏ 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 ꯋꯥꯈꯜꯂꯣꯟꯁꯤꯅꯦꯕꯀꯣ ꯍꯣꯏ 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 ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯤꯑꯣꯏꯕꯒꯤ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯃꯄꯣꯛ ꯑꯁꯤꯗ ꯏꯆꯥꯁꯤꯗꯕꯨ ꯐꯔꯒꯗꯤ ꯍꯥꯏꯗꯅ ꯃꯄꯥ ꯃꯃꯥꯁꯤꯡꯅ ꯑꯗꯨꯃꯛ ꯈꯜꯂꯤꯀꯣ ꯍꯣꯏ ꯑꯗꯣ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯇꯩꯅ ꯑꯣꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯈꯪꯍꯧꯗꯅ ꯍꯦꯛ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕ ꯆꯍꯤ ꯁꯨꯗꯅ ꯋꯥꯈꯜ ꯍꯣꯏ ꯃꯄꯨꯡ ꯐꯥꯗꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯃꯥꯁꯤꯅ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯄꯥ ꯃꯃꯥꯅ ꯈꯟꯕ ꯋꯥꯈꯜꯁꯤ ꯁꯝꯅ ꯑꯁ ꯏꯆꯥꯁꯤꯗꯕꯨ ꯃꯤ ꯑꯣꯏꯔꯒꯗꯤ ꯀ꯭ꯂꯥꯁ 8 ꯅꯠꯇ꯭ꯔꯒ 9ꯁꯤ ꯇꯝꯃꯒꯗꯤ 10 ꯅꯠꯇ꯭ꯔꯒ 11 12ꯁꯤ ꯇꯝꯍꯟꯒꯦ ꯁꯣꯏꯅ ꯈꯟꯕ ꯋꯥꯈꯜꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯣꯏ ꯃꯁꯤꯒꯤ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯇꯧꯍꯟꯒꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯌꯥꯝꯅ ꯆꯥꯎꯖꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯑꯗꯨꯃꯛ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯃꯛ ꯂꯩꯔꯤ ꯂꯩꯕꯥꯛꯁꯤꯗ ꯍꯣꯏ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯁꯤꯟꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯑꯁꯥ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯒꯠꯂꯒ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯤꯅ ꯐꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯌꯥꯝꯅ ꯁꯛ ꯈꯪꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯤꯕ ꯃꯄꯥ ꯃꯃꯥꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯁꯦ ꯊꯨꯒꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕꯗ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯅ ꯍꯦꯛ ꯆꯦꯟꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯆꯠꯈꯤꯕꯒ ꯈꯣꯠꯈꯤꯕꯒ ꯌꯥꯎꯕꯁꯦ ꯍꯣꯏ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯃꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯄꯨꯕ ꯉꯝꯗꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯊꯧꯗꯣꯛ ꯍꯦꯛ ꯊꯣꯛꯄꯁꯦ ꯊꯦꯡꯅꯖꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯦꯗꯥꯝꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯃꯈꯣꯏꯒꯤ ꯑꯦꯛꯁꯤꯗꯦꯟꯇꯦꯜꯂꯤ ꯀꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯃꯃꯥ ꯃꯄꯥꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯌꯥꯝ ꯋꯥꯡꯅ ꯂꯩꯔꯀꯥꯟꯗꯩꯗ ꯑꯩꯈꯣꯏ ꯑꯦꯗꯣꯂꯦꯁꯟ ꯏꯟꯈꯠꯂꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯁꯦ ꯌꯥꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯨꯕꯁꯨ ꯌꯥꯗꯦ ꯑꯗꯒꯤ ꯌꯥꯝ ꯊꯥꯗꯣꯛꯎꯕꯁꯨ ꯌꯥꯗꯦ ꯐ꯭रीꯗꯝ ꯑꯦꯟ ꯀꯟꯇ꯭ꯔꯣꯜꯁꯤ ꯌꯥꯝꯅ ꯕꯦꯂꯦꯟꯁ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯝꯍꯧꯗꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨꯒꯤ ꯋꯥꯡꯃꯗ ꯃꯈꯣꯏꯅ ꯊꯕꯛꯁꯦ ꯆꯠꯊꯔꯛꯂꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯆꯠꯊꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣ ꯍꯥꯏꯗꯤ ꯂꯨꯍꯣꯡꯗ ꯌꯥꯗꯗꯅ ꯍꯣꯡꯗꯣꯛꯄꯤꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯤ ꯃꯈꯣꯏꯁꯦ ꯂꯨꯍꯣꯡꯕꯤꯔꯕ ꯃꯇꯨꯡꯁꯤꯗꯩꯗ ꯏꯀ꯭ꯋꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯑꯃ ꯇꯧꯕꯤꯔꯒ ꯑꯗꯨ ꯃꯥꯅ ꯐꯪꯅꯤꯡꯉꯤꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯐꯪꯍꯟꯕꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯤꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯃꯥꯅ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯦ ꯍꯥꯏꯔꯒꯁꯨ ꯇꯝꯍꯟꯕꯤꯔꯒ ꯑꯗꯒꯤ ꯃꯥꯒꯤ ꯐꯪꯕ ꯃꯥꯅ ꯈꯟꯖꯔꯤꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯑꯩꯈꯣꯏ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯑꯗꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯈꯤꯕ ꯑꯗꯒꯤ ꯗꯣꯛꯇꯔ ꯑꯣꯏꯈꯤꯕ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯈꯤꯕ ꯑꯆꯧ ꯑꯆꯧꯕ ꯐꯝ ꯄꯥꯏꯈꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯦꯡꯅꯖꯔꯦ ꯍꯥꯏꯖꯔꯤꯕ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯦ ꯃꯣꯏ ꯏꯆꯥꯁꯤꯡꯁꯦ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯣꯏꯒꯤ ꯀꯩꯝ ꯇꯧꯔꯔꯣꯏꯅ ꯏꯟꯊꯣꯛꯑꯒ ꯂꯩꯕꯁꯦ ꯃꯁꯤ ꯆꯨꯝꯗꯦ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯃꯦꯗꯥꯝꯅꯁꯨ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯂꯕ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯔꯤ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯁꯨꯗꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯀꯣ ꯍꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯛꯂꯒꯗꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯑꯁꯤꯗ ꯃꯦꯗꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯗ ꯄꯤꯕꯤꯅꯤꯡꯕ ꯁꯖꯦꯁꯟ ꯑꯩꯈꯣꯏꯒꯤ ꯄꯥꯎꯇꯥꯛꯀꯨꯝꯕ ꯀꯔꯤ ꯍꯥꯏꯅꯤ ꯆꯦꯛꯁꯤꯟꯋꯥ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯗꯥꯝꯒꯤ ꯃꯣꯠ ꯑꯣꯏꯅ ꯀꯩꯀꯩ ꯊꯝꯕꯤꯅꯤꯡꯕ ꯂꯩꯒꯦ ꯑꯔꯣꯏꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥꯒ ꯅꯨꯄꯤ ꯃꯆꯥꯒ ꯈꯦꯠꯅꯕꯁꯤ ꯃꯌꯥꯝ ꯂꯩꯈꯔꯦ ꯅꯨꯄꯥ ꯃꯆꯥꯅ ꯑꯦꯛꯁꯤꯗꯦꯟꯇꯦꯜꯂꯤ ꯊꯣꯛꯎꯕ ꯂꯩꯔꯒꯁꯨ ꯃꯥꯗꯤ ꯁꯃꯥꯖꯁꯤꯗꯩꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯅ ꯑꯗꯨꯝ ꯍꯤꯡꯕꯗ ꯀꯔꯤꯃꯠꯇ ꯃꯉꯣꯟꯗ ꯑꯋꯥꯕ ꯂꯩꯇꯦ ꯑꯗꯨ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯗꯤ ꯈꯤꯇꯪ ꯋꯥꯟꯁ ꯈꯨꯗꯣꯡꯊꯤꯔꯨꯔꯗꯤ ꯃꯈꯣꯏꯁꯤꯗꯩꯗ ꯑꯗꯨꯝ ꯕꯔꯗꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯕꯁꯤꯗꯩꯗ ꯃꯉꯣꯟꯗ ꯕꯔꯗꯟ ꯑꯃ ꯂꯩꯕꯗꯧꯅ ꯑꯗꯨꯝ ꯊꯣꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯈꯣꯡ ꯊꯥꯡꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅꯁꯨ ꯅꯨꯄꯤꯁꯤꯡꯁꯦ ꯐꯖꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯤꯕ ꯃꯈꯣꯏꯗ ꯑꯦꯝꯄꯥꯋꯔ ꯇꯧꯕꯤꯕ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯁꯤꯗ ꯊꯣꯔꯛꯀꯗꯕ ꯊꯧꯗꯣꯛ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯕꯨ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯦꯛꯁꯨꯋꯦꯜꯒꯤ ꯃꯔꯝꯗ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯉꯥꯡꯅꯕꯁꯦ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯗ ꯉꯥꯡꯕ ꯁꯛꯄ ꯀꯩꯗꯧꯕꯁꯤ ꯏꯀꯥꯏꯅꯩꯗꯅꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯆꯨꯝꯃꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅꯁꯨ ꯃꯆꯥꯁꯤꯡꯁꯤꯗꯩꯗ ꯐꯖꯅ ꯃꯥꯒꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯐꯤꯕꯝꯁꯤꯡꯁꯦ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯗꯒꯤ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯦꯗꯣꯂꯦꯁꯟ ꯀꯥꯎꯟꯁꯤꯂꯤꯡ ꯁꯦꯟꯇꯔꯁꯤꯡ ꯑꯩꯈꯣꯏ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯗꯩꯗ ꯑꯦꯗꯣꯂꯦꯁꯟꯁꯤꯡꯁꯤꯅ ꯀꯔꯤ ꯇꯧꯒꯅꯤ ꯑꯗꯒꯤ ꯃꯥ ꯆꯥꯒꯗꯕ ꯊꯛꯀꯗꯕꯒꯤ ꯃꯥꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯈꯣꯠꯄ ꯃꯌꯥꯝꯁꯤꯡꯁꯦ ꯍꯣꯏ ꯍꯣꯏ ꯐꯖꯅ ꯃꯈꯣꯏꯗ ꯒꯥꯏꯗ ꯑꯃ ꯐꯖꯅ ꯇꯧꯕꯤꯍꯧꯕꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯅ ꯑꯩ ꯍꯥꯏꯖꯒꯦ
ꯊꯥꯒꯠꯆꯔꯤ ꯉꯁꯤ 91.2 ꯃꯦꯒꯥꯍꯔꯁꯇ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯏꯅꯧꯅꯧꯕ ꯊꯧꯔꯝ ꯑꯃ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯕꯁꯄꯟ ꯑꯦꯛꯁꯄ꯭ꯔꯦꯁ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯁꯦꯐꯀꯤ ꯃꯈꯥꯗ ꯁꯟꯗꯣꯛꯆꯔꯤꯕ ꯑꯔꯂꯤ ꯆꯥꯏꯜ ꯃꯦꯔꯤꯌꯦꯖ ꯑꯦꯟ ꯀꯟꯇꯤꯅ꯭ꯌꯨꯏꯡ ꯏꯗꯨꯀꯦꯁꯟ ꯊꯤꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯑꯁꯤ ꯌꯥꯏꯔꯤꯄꯣꯛ ꯌꯨꯅꯤꯚꯔꯁꯦꯜ ꯀꯣꯂꯦꯖꯀꯤ ꯍꯣꯝ ꯁꯥꯏꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯊꯧꯒꯥꯏ ꯆꯥꯎꯅ ꯄꯨꯕꯤꯔꯤꯕꯤ ꯇꯤ.ꯑꯩꯆ. ꯄꯨꯔꯅꯤꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯒ ꯎꯅꯖꯗꯅ ꯃꯔꯤꯛ ꯆꯨꯝꯂꯕ ꯋꯥꯐꯝ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯃꯦꯗꯥꯝꯅ ꯑꯆꯤꯟꯕ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯃꯦꯗꯥꯝꯕꯨ ꯂꯥꯛꯆꯔꯤꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯍꯥꯛꯅꯁꯨ ꯊꯥꯒꯠꯆꯔꯤ꯫